ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯅꯧꯗꯨ ꯃꯆꯥꯅꯨꯄꯤꯒ ꯀꯟꯅ ꯂꯥꯎꯅꯔꯤ꯫ ꯏꯆꯥꯅꯦꯅ ꯑꯃꯈꯛ ꯌꯥꯎꯖꯕꯁꯤꯁꯨ ꯃꯅꯥ ꯄꯥꯝꯕꯤ ꯑꯣꯏꯅ ꯄꯤꯕꯤꯔꯤ꯫ ꯃꯃꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯆꯥꯒ ꯍꯦꯛ ꯃꯥꯟꯅꯤ꯫ ꯃꯣꯏ ꯑꯅꯤ ꯂꯥꯎꯅꯕꯗ ꯑꯩꯁꯦ ꯁꯤꯕ ꯐꯥꯎꯕ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯂꯥꯎꯅꯕꯗ ꯈꯅꯥꯎꯁꯤ ꯈꯔ ꯍꯦꯛ ꯀꯪꯉꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯤꯗꯨ ꯁꯅꯥꯔꯩꯁꯨ ꯈꯪꯕꯩ ꯈꯪꯗꯕꯣꯏ ꯇꯥꯁꯨ ꯇꯥꯗꯕꯗꯨꯗ ꯇꯥꯕ ꯁꯥꯗꯨꯅ ꯋꯥ ꯈꯨꯝꯃꯤ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯍꯦꯟꯃꯟꯗꯅ ꯃꯁꯥꯁꯤ ꯋꯥꯖꯔꯕꯅꯤ꯫ ꯁꯤꯗꯧꯕ ꯀꯨꯏꯔꯔꯣꯏ ꯈꯪꯉꯤ꯫ ꯁꯅꯥꯔꯩꯒꯤ ꯋꯥꯁꯤꯗ ꯁꯥꯅꯧꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯅꯪ ꯈꯔ ꯂꯥꯞꯅ ꯂꯩꯔꯨꯁꯣ꯫ ꯁ꯭ꯋꯥꯏꯗ ꯐꯝꯂꯒ ꯅꯪꯒꯤ ꯊꯣꯛꯄ ꯋꯥ ꯉꯥꯡꯕꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯃꯥ ꯇꯥꯔꯒ ꯁꯣꯏꯗꯅ ꯂꯥꯟꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯅꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯒꯅꯦ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯨꯁꯣ꯫ ꯀꯔꯤꯅꯣ ꯄꯥꯕ? ꯅꯨꯡꯗꯥꯡꯁꯤꯗꯕꯨ ꯀꯅꯥꯝꯅ ꯂꯥꯟ ꯇꯧꯗꯣꯔꯤꯒꯦ? ꯄꯥꯕꯅ ꯇꯥꯕꯗ ꯁꯦꯔꯥꯟꯅꯅ ꯇꯥꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯐꯝꯂꯤꯁꯦ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯄꯥꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯅꯅꯥꯁꯨ ꯄꯪꯂꯦꯗꯣ꯫ ꯑꯩꯅ ꯑꯃ ꯍꯥꯏꯔꯒ ꯄꯥꯕꯅ ꯑꯃ ꯈꯨꯝꯃꯤꯗꯣ꯫ ꯑꯣ, ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣꯅꯦ? ꯃꯅꯥꯅ ꯃꯥꯅ ꯄꯪꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯔꯥꯜ ꯁꯤꯔꯔꯤꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯇꯝꯂꯝꯃꯤꯗ ꯁꯥꯅꯧ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯂꯪꯖꯔꯨꯗꯨꯅ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯂꯩꯍꯟꯕꯤꯔꯤꯕꯅꯣ ꯑꯩꯕꯨ? ꯄꯥꯕ, ꯀꯔꯤꯅꯣ ꯅꯪꯅ ꯃꯊꯛꯇ ꯌꯦꯡꯂꯤꯗꯨꯕꯣ? ꯅꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯍꯥꯏꯔꯤꯗꯨꯅ ꯀꯩꯅꯣ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯄꯦꯟꯗ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯄꯗꯨꯁꯨ ꯃꯆꯥꯅ ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯀꯥꯏꯔꯗꯨꯅ ꯁꯥꯎꯔꯛꯏ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯥꯏꯍꯥꯛꯇ ꯋꯥꯈꯜꯁꯤ ꯏꯪꯅ ꯂꯩꯒꯦ ꯍꯥꯏꯕ ꯐꯪꯗꯦꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯕꯨ ꯐꯨꯒꯗꯕꯒꯤ ꯇꯧꯔꯛꯏ꯫ ꯃꯄꯥꯅ ꯇꯧꯔꯤꯕꯗꯨ ꯃꯥꯕꯨ ꯐꯨꯅꯕꯅꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯅꯥꯔꯩꯁꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯃꯆꯥ ꯆꯪꯈꯤꯕꯒ ꯁꯥꯅꯧꯗꯨ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯕꯨ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯝꯗꯧꯅ ꯂꯩꯔꯨꯗꯣꯏꯅꯣ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯁꯣꯝ ꯆꯥꯛꯈꯨꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯅꯥꯔꯩꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯆꯥꯛ ꯊꯣꯡꯂꯝꯕꯤ ꯃꯃꯥꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯍꯥꯏ, ꯀꯩꯗꯧꯔꯦ? ꯅꯪꯅ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯤꯗꯨꯅ ꯅꯄꯥꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯅꯕ ꯀꯧꯔꯨꯔꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯉꯦꯛ ꯐꯝꯊꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯍꯣ, ꯉꯝꯖꯗ꯭ꯔꯤ꯫ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯃꯥꯡꯂꯕ꯫ ꯏꯄꯥ ꯏꯃꯥꯅꯤꯅ ꯑꯉꯥꯎꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯅ ꯋꯥ ꯑꯝꯇ ꯍꯥꯏꯔꯨ ꯌꯥꯗꯦ꯫ ꯉꯥꯡꯗꯣꯏꯒ ꯆꯩꯗꯣꯏꯒ ꯇꯧꯔꯒ ꯍꯦꯛ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯖꯈ꯭ꯔꯒꯦ꯫ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯃꯆꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯕꯗꯨꯗ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗꯨꯗ ꯁꯅꯥꯔꯩꯗꯨ ꯁꯥꯎꯗꯨꯅ ꯃꯃꯥꯗ ꯆꯩꯔꯛꯏ꯫ ꯀꯔꯤꯅꯣ ꯏꯃꯥꯕꯨ ꯉꯥꯎꯕ꯭ꯔꯣ? ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯃꯤꯅ ꯇꯥꯈ꯭ꯔꯒ ꯈꯠꯅ ꯆꯩꯅꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤ꯫ ꯃꯃꯥꯗꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥ ꯀꯟꯅ ꯉꯥꯡꯉꯤ꯫ ꯍꯩ, ꯍꯧꯖꯤꯛꯇ ꯑꯆꯨꯝꯕ ꯁꯥꯗꯅ ꯇꯧꯔꯛꯀꯅꯨ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯄꯥ ꯀꯧꯔꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤ ꯑꯣꯏꯅ ꯇꯥꯒꯦ? ꯅꯪꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯁꯅꯥꯔꯩꯗꯨ ꯃꯃꯥꯗ ꯏꯉꯛꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯝ ꯀꯥꯟꯗ ꯏꯃꯥꯅ ꯄꯥꯕ ꯀꯧꯔꯁꯨ ꯍꯥꯏꯈꯤꯒꯦ? ꯏꯃꯥꯅ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯆꯠꯂꯣꯏꯗ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯗꯕꯒꯤ ꯑꯩꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯛꯀꯅꯨ꯫ ꯍꯥꯏ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯀꯅꯨ꯫ ꯅꯅꯥꯁꯨ ꯄꯪꯂꯕꯅꯤꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯔꯤ ꯇꯧꯔꯤꯗꯣ ꯈꯔꯁꯨ ꯌꯦꯡꯁꯤꯜꯂꯨ꯫ ꯅꯅꯥꯗꯣ ꯄꯪꯂꯁꯨ ꯎꯔꯗꯤ ꯈꯔꯇ ꯑꯣꯏꯁꯨ ꯈꯪꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯃꯤꯅ ꯅꯥꯄꯪꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯅ ꯅꯣꯛꯅꯈꯤꯕ ꯇꯥꯔꯦ꯫ ꯋꯥꯗꯨ ꯇꯞꯅ ꯍꯥꯏꯌꯨ, ꯑꯩ ꯏꯀꯥꯏꯖꯩꯀꯣ ꯃꯤꯒꯤ ꯃꯥꯡꯗ꯫ ꯁꯅꯥꯔꯩꯒꯤ ꯃꯑꯣꯡꯗꯨꯗ ꯃꯃꯥꯗꯨꯅ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯥ ꯇꯥꯅꯗꯤ ꯋꯥ ꯉꯥꯡꯂꯨꯗ꯭ꯔꯤ꯫ ꯁꯥꯅꯧꯁꯨ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯇꯧꯔꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯤ꯫ ꯂꯣꯏꯔꯒ ꯁꯅꯥꯔꯩꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯤ ꯁꯥꯕ ꯊꯣꯛꯈ꯭ꯔꯤ꯫ ꯃꯄꯥ, ꯋꯥ ꯑꯃꯇ ꯈꯟꯅꯁꯤ꯫ ꯀꯩꯗꯧꯔꯦ? ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯨ? ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯃꯥꯒꯤ ꯑꯁꯤꯒꯨꯝꯕꯁꯤ ꯈꯪꯈꯤꯕ ꯅꯨꯄꯥ ꯑꯃꯠꯇꯅ
ꯃꯥꯕꯨ ꯂꯧꯕꯤꯌꯣ ꯌꯥꯔꯣꯏ ꯑꯩꯈꯣꯏꯕꯨ ꯅꯨꯄꯥ ꯑꯃ ꯊꯤꯕꯅ ꯐꯗꯧꯔꯤꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦꯀꯣ ꯃꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯒꯦꯁꯨ ꯂꯩꯖꯁꯅꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨꯅꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗ ꯑꯩꯁꯦ ꯑꯃꯨꯛꯁꯨ ꯋꯥꯔꯤꯕꯅꯤꯅꯦ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯈꯩꯗꯤ ꯃꯐꯩꯗꯣ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕꯗꯤ ꯃꯊꯟꯇ ꯀꯝꯗꯧꯅ ꯂꯩꯍꯧꯒꯅꯤ ꯃꯃꯥ ꯌꯥꯔꯦ ꯇꯣꯛꯂꯣ ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯐꯤ ꯁꯥꯔꯤꯕꯅꯦ ꯇꯧꯏꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯨꯈꯤꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯍꯦꯛ ꯆꯪꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩꯒꯤ ꯅꯥꯛꯇ ꯊꯣꯛꯈ꯭ꯔꯤ ꯁꯥꯅꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯊꯟꯇ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯃꯥꯁꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯔꯤꯕꯅꯤ ꯅꯥꯃ ꯁꯣꯏꯔꯕꯤ ꯃꯆꯥꯕꯨ ꯀꯅꯥꯅ ꯂꯧꯕꯤꯅꯤ ꯈꯟꯕꯗꯁꯨ ꯋꯥꯖꯔꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯨꯝꯂꯝꯗꯥꯏꯁꯤꯗ ꯋꯥ ꯍꯧꯗꯣꯛꯂꯝꯂꯕꯅꯤꯅ ꯄꯥꯛ ꯍꯦꯛ ꯇꯨꯝꯊꯕꯁꯨ ꯌꯥꯔꯔꯣꯏꯗꯣ ꯁꯣꯝ ꯃꯄꯥꯟꯗꯅ ꯁꯅꯥꯔꯩꯗꯨ ꯏꯁꯤꯡ ꯉꯪꯂꯗꯨꯅ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯃꯅꯥꯛꯇ ꯃꯃꯥꯅ ꯉꯦꯛ ꯐꯝꯊꯔꯛꯄꯗꯨꯗ ꯈꯪꯗꯨꯅ ꯃꯁꯥꯗꯨ ꯁꯣꯟꯈꯠꯂꯤ ꯀꯩꯅꯣ ꯏꯃꯥ ꯍꯨꯔꯥꯟꯕꯤꯗꯧꯅ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯐꯝꯖꯤꯜꯂꯛꯂꯤꯁꯤꯕꯣ ꯑꯩꯁꯦ ꯑꯃꯨꯛ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯅꯥꯅ ꯑꯩꯕꯨ ꯂꯧꯕꯤꯗꯧꯔꯤꯒꯦ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯐꯤ ꯁꯥꯗꯧꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯁꯥꯎ ꯅꯊꯟꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯅ ꯉꯥꯏꯒꯦꯅ ꯊꯣꯛꯂꯛꯂꯤꯅꯤ ꯑꯩ ꯃꯃꯥꯅ ꯉꯥꯡꯂꯤꯗꯨ ꯃꯅꯥꯛꯇ ꯐꯝꯂꯒ ꯍꯥꯏꯕ ꯑꯣꯏꯕꯅ ꯁꯅꯥꯔꯩꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯊꯣꯛꯂꯛꯄꯗꯨ ꯈꯪꯅꯕ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯌꯥꯏꯗꯅ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯏꯅꯥꯛꯇ ꯐꯝꯖꯤꯜꯂꯛꯄꯗꯨꯗ ꯑꯩꯗꯤ ꯃꯤꯍꯨꯟꯁꯦ ꯌꯧꯈ꯭ꯔꯦ ꯌꯥꯔꯦ ꯋꯥꯔꯦꯝ ꯉꯥꯡꯂꯒ ꯂꯩꯔꯅꯨ ꯑꯩ ꯀꯨꯏꯅꯒ ꯉꯥꯏꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤꯉꯩꯗꯅꯦ ꯁꯠ ꯁꯥꯎ ꯌꯥꯝ ꯊꯦꯡꯅ ꯂꯩꯕꯁꯨ ꯑꯐꯕ ꯅꯠꯇꯦ ꯈꯪꯖꯩ ꯑꯩꯁꯨ ꯂꯣꯏꯅ ꯉꯁꯤꯗꯤ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯀꯨꯏꯅ ꯂꯩꯕꯒ ꯉꯝꯖꯔꯣꯏ ꯉꯥꯛ ꯂꯩꯔꯗꯤ ꯇꯨꯝꯅꯤꯡꯂꯅꯤ ꯑꯩꯁꯨ ꯍꯣꯏꯁꯤ ꯐꯤꯗꯣ ꯁꯥꯔꯣ ꯏꯃꯥ ꯉꯥꯏꯔꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯤ ꯁꯥꯔꯤ ꯃꯃꯥꯗꯨꯗꯤ ꯉꯥꯛ ꯋꯥ ꯉꯥꯡꯂꯝꯂꯒ ꯎꯏꯈ꯭ꯔꯦ ꯁꯅꯥꯔꯩꯗꯤ ꯃꯗꯨ ꯎꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯃꯥꯗ ꯋꯥ ꯍꯩꯔꯤ ꯃꯥ ꯁꯤꯒꯤ ꯐꯤꯁꯤ ꯌꯣꯜꯂꯒ ꯍꯟꯗꯛꯇꯤ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯑꯍꯥꯟꯕ ꯐꯤ ꯈꯔ ꯂꯩꯍꯧꯁꯤ ꯑꯩꯒꯤ ꯑꯗꯨꯝ ꯈꯜꯂꯤꯉꯩ ꯅꯣꯏ ꯑꯅꯤꯗꯤ ꯂꯥꯏꯔ ꯆꯨꯗꯅꯕ ꯌꯥꯝ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯁꯨ ꯁꯦꯜ ꯈꯤꯇ ꯌꯥꯝ ꯄꯥꯏꯔꯝꯒꯦ ꯍꯥꯏꯗꯦ ꯏꯄꯨꯗꯨꯁꯨ ꯃꯔꯤꯜ ꯌꯥꯝ ꯇꯜꯂꯝꯗꯧ ꯃꯥꯜꯂꯤ ꯃꯆꯥꯒꯤꯅꯤꯅ ꯀꯔꯤꯁꯨ ꯍꯦꯛ ꯊꯝꯂꯝꯗꯦꯕ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯃꯃꯥꯅ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯃꯥꯗꯤ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯁꯤ ꯇꯧꯔꯝꯂꯅꯤꯁꯦ ꯈꯪꯂꯕꯅꯤ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯃꯆꯥ ꯉꯥꯏꯁꯤꯟꯅꯔꯒ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯎꯏꯔꯤꯅꯦꯕ ꯍꯥꯏꯗ ꯍꯥꯏꯔꯨꯔꯁꯨ ꯑꯩ ꯉꯥꯏꯔꯤꯅꯤ ꯁꯪꯂꯤꯅꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ ꯏꯃꯥꯅꯤꯅ ꯇꯨꯝꯕꯗ ꯉꯥꯎꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ ꯃꯊꯟꯇ ꯋꯥ ꯆꯕꯦꯡ ꯉꯥꯡꯂꯒ ꯐꯤꯗꯨꯁꯨ ꯑꯗꯨꯝ ꯁꯥꯔꯝꯃꯤ ꯉꯥꯛ ꯂꯩꯔꯒ ꯃꯥꯁꯨ ꯇꯨꯝꯅꯤꯡꯂꯗꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯤ ꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯃꯥꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯀꯥꯝꯒ ꯋꯥ ꯆꯜꯂꯤ ꯑꯗꯨꯒ ꯁꯅꯥꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯩꯔꯛꯂꯝꯃꯤ ꯑꯩꯗꯤ ꯉꯥꯛ ꯎꯏꯊꯔꯨꯔꯦꯗꯅ ꯆꯪꯉꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯨ ꯐꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯁ ꯉꯥꯛ ꯎꯏꯊꯔꯨꯔꯦ ꯀꯥꯏꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯋꯥ ꯈꯔ ꯉꯥꯡꯁꯤꯟꯅꯔꯝꯂꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯗꯨꯕꯨ ꯆꯪꯉꯁꯤ ꯑꯩꯁꯨ ꯋꯥꯔꯦ ꯇꯨꯝꯅꯤꯡꯂꯕꯅꯤ ꯍꯣꯏ ꯆꯪꯉꯁꯤ ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯂꯝꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯏꯃꯨꯡ ꯆꯪꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯅꯧꯗꯨ ꯏꯪꯈꯧ ꯆꯨꯔꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯗꯨꯗ ꯋꯥꯔꯗꯨꯅ ꯎꯔꯨꯝ ꯇꯥꯕ ꯃꯐꯝ ꯑꯃꯗ ꯉꯥꯛ ꯐꯝꯗꯨꯅ ꯂꯩ ꯃꯇꯦꯛꯁꯤꯃꯗ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯁꯤ ꯉꯝꯗ꯭ꯔꯦꯅꯦꯁꯦ ꯏꯕꯦꯝꯃꯗꯨꯕꯨ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂ ꯉꯁꯤꯗꯤ ꯆꯥꯛ ꯑꯣꯟꯊꯣꯛꯅ ꯂꯥꯝꯈ꯭ꯔꯦꯗ ꯑꯩꯕꯨ ꯆꯪꯂꯒ ꯑꯣꯏꯅ ꯍꯪꯂꯨꯁꯤꯔꯥ ꯑꯩꯅ ꯁꯤꯗꯒꯤ ꯀꯧꯔꯁꯨ ꯇꯥꯗꯧꯕ ꯃꯥꯟꯗꯗꯤ ꯇꯥꯕꯤꯔꯣꯏꯅꯦ ꯀꯥꯟꯅꯗꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯒ ꯈꯪꯗꯧ ꯅꯠꯇꯦ ꯑꯗꯨꯅ ꯆꯪꯂꯒ ꯑꯣꯏꯅ ꯍꯦꯛꯇ ꯌꯦꯡꯉꯨꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯏ ꯁꯅꯥꯔꯩꯁꯨ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯆꯪꯉꯛꯏꯗꯨ ꯀꯔꯤꯁꯨ ꯎꯗꯦ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯇꯧꯔꯤꯗꯨ ꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯕꯨ ꯀꯔꯤ ꯊꯣꯡꯂꯤꯕꯅꯣ ꯅꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯂꯩꯕ ꯎꯗꯦꯅꯦ ꯃꯄꯥꯅ ꯋꯥ ꯉꯥꯡꯂꯤꯗꯨ ꯁꯅꯥꯔꯩꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦ ꯆꯥꯛꯇꯨ ꯊꯤꯕ ꯂꯣꯏꯔꯒ ꯏꯁꯤꯡ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯄꯥꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯨꯖꯥꯏꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ ꯀꯩꯅꯣ ꯄꯥꯕ ꯑꯗꯨ ꯇꯨꯃꯤꯟ ꯂꯦꯞꯄ ꯂꯩꯔꯝꯃꯤꯗꯨꯕꯣ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯑꯩꯕꯨ ꯈꯪꯍꯜꯂꯒ ꯃꯤꯍꯨꯟꯁꯦ ꯄꯥꯏꯊꯣꯛꯄꯗꯨꯅꯤ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯃꯤꯍꯨꯟꯁꯦ ꯁꯨꯗꯈꯩ ꯂꯩꯔꯒ ꯑꯉꯥꯎꯕꯤ ꯑꯣꯏꯕꯗꯨꯅꯦꯕ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯞꯊꯣꯔꯛꯂꯤ ꯁꯥꯅꯧꯗꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯊꯦꯝꯕꯤꯔꯛꯏ ꯕꯦꯝꯃ ꯀꯩꯅꯣꯅꯦ
ꯅꯪꯕꯨ ꯑꯗꯨꯛ ꯊꯤꯅ ꯈꯪꯂꯤꯗꯨꯕꯨ ꯏꯆꯥꯕꯨ ꯀꯅꯥꯅ ꯉꯥꯎꯅꯤ ꯍꯥꯏꯔꯤꯅꯣ? ꯏꯄꯥꯗꯤ ꯅꯪ ꯇꯥꯕ ꯅꯤꯡꯗꯅ ꯍꯥꯏꯔꯤꯅꯤꯅꯦ. ꯌꯥꯔꯦꯁꯦ ꯇꯣ. ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯞꯇꯅ ꯇꯧꯔꯤ. ꯃꯄꯥꯅ ꯍꯥꯏꯔꯤꯗꯨ ꯃꯥꯕꯨ ꯆꯩꯔꯤꯕꯣꯏ ꯈꯟꯗꯨꯅ ꯁꯥꯎꯅ ꯈꯨꯝꯃꯤ. ꯌꯥꯔꯦ ꯇꯣꯛꯄꯤꯈ꯭ꯔꯣ. ꯑꯩꯁꯨ ꯆꯥꯛ ꯑꯃꯗ ꯆꯥꯔꯣꯏ. ꯉꯁꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯈꯛ ꯆꯥꯎ. ꯑꯩꯅ ꯄꯥꯈꯠꯇꯅ ꯀꯞꯄꯒ ꯄꯥꯕꯅ ꯑꯃꯨꯛ ꯆꯩꯔꯤꯗꯣ ꯑꯩꯅ ꯀꯩ ꯁꯣꯏꯈ꯭ꯔꯒꯦ ꯍꯥ? ꯃꯁꯤꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯃꯛ ꯇꯧꯔꯤꯗꯅ. ꯑꯩꯗꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯁꯤꯗꯤ? ꯈꯟꯅꯗꯤ ꯃꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯆꯪꯂꯒ ꯍꯦꯛꯇ ꯂꯥꯎꯁꯤꯜꯂꯒꯦ. ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥꯔꯩ ꯇꯥꯅꯕ ꯂꯥꯎꯔꯛꯏ. ꯕꯦꯃꯥ, ꯌꯥꯔꯦꯅꯦꯍꯦ. ꯑꯩꯅ ꯑꯃ ꯍꯥꯏ, ꯅꯪꯅ ꯑꯃ ꯈꯨꯝꯃꯤ. ꯃꯄꯥꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯄꯗꯨꯗ ꯁꯅꯥꯔꯩꯗꯨ ꯃꯁꯥꯗꯨ ꯍꯟꯗꯣꯛꯏ. ꯑꯗꯨꯒ ꯃꯄꯥꯅ ꯃꯥꯅ ꯉꯝꯅꯕ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯂꯤ. ꯀꯩꯅꯣ ꯄꯥꯕ? ꯄꯥꯕꯕꯨ ꯉꯥꯎꯕ꯭ꯔꯥ? ꯑꯗꯨ ꯀꯅꯥ ꯇꯥꯅꯕ ꯋꯥ ꯍꯥꯏꯅꯒꯦ? ꯑꯩꯁꯦ ꯇꯥꯕ ꯈꯔ ꯋꯥꯏꯅ ꯄꯥꯕꯅ ꯍꯦꯛꯇ ꯊꯣꯛꯄ ꯑꯃ ꯇꯧꯕꯅꯤꯅꯦ. ꯍꯥꯏꯕꯅ ꯑꯃ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯔꯥꯟꯕ ꯇꯥꯍꯜꯂꯗꯅ. ꯍꯩꯃꯥ, ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯅ ꯐꯅ ꯍꯥꯏꯅꯤ, ꯃꯥꯅ ꯂꯥꯟꯅ ꯍꯦꯛꯇ ꯂꯧꯈꯤꯅꯤ. ꯑꯩꯅ ꯆꯩꯔꯤ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝ. ꯑꯩ ꯑꯣꯏꯅ ꯉꯥꯎꯗꯧꯔꯤꯗ ꯇꯧꯔꯤꯁꯤꯗꯤ. ꯍꯣ ꯀꯔꯤꯅꯣ ꯄꯥꯕꯅ ꯃꯔꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯅ ꯉꯥꯡꯕ ꯑꯣꯏꯔꯝꯅꯤꯅꯦ. ꯑꯩꯁꯦ ꯐꯠꯇꯕꯁꯤ ꯃꯉꯥꯏꯔꯤ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯎꯕꯤꯔꯤꯁꯦ. ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯅꯣꯏ ꯆꯩꯐꯝ ꯂꯩꯇꯗꯅ ꯀꯞꯄꯒ ꯂꯩꯗꯣꯏꯅꯤ ꯌꯦꯡꯉꯣ. ꯅꯨꯄꯥ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤꯀꯣ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯌꯨꯝ ꯄꯥꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯅꯤ. ꯅꯣꯏ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯂꯩꯅꯤꯡꯕ ꯃꯥꯜꯂꯝꯃꯅꯤ. ꯍꯥꯏ, ꯅꯪ ꯑꯗꯨꯋꯥꯏꯗ ꯂꯩꯐꯧ. ꯑꯩꯅ ꯁꯧꯔꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯀꯞꯄ ꯁꯣꯏꯗ꯭ꯔꯦ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯇꯥꯗꯦ. ꯑꯗꯨꯒ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯒ ꯂꯩ. ꯀꯩꯅꯣ ꯄꯥꯕꯅ ꯃꯔꯨꯝ ꯑꯗꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯋꯥ ꯉꯥꯡꯕꯗꯣ ꯃꯤ ꯇꯥꯅꯕ ꯉꯥꯡꯕ ꯀꯩꯗꯧꯒꯦ? ꯑꯩꯅ ꯇꯥꯕ ꯌꯥꯗꯕ ꯀꯔꯤ ꯋꯥꯅꯣ ꯄꯥꯕꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯗꯨꯕꯣ? ꯅꯪ ꯉꯁꯤ ꯁꯣꯏꯔꯦꯀꯣ ꯅꯪ. ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯗꯛꯇꯤ ꯈꯣꯟ ꯈꯔ ꯋꯥꯡꯂꯞ ꯇꯧꯗꯨꯅ ꯃꯆꯥ ꯇꯥꯅꯕ ꯍꯥꯏꯔꯛꯏ. ꯍꯣ, ꯅꯃꯥꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯎꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ? ꯑꯣ, ꯑꯗꯨ ꯑꯣꯏꯔꯦ. ꯏꯃꯥꯗꯤ ꯃꯅꯤꯡꯒꯤ ꯏꯅꯦ ꯊꯔꯣ ꯍꯣꯏꯗ ꯐꯤ ꯊꯤꯟꯕ ꯆꯠꯈꯤꯕꯅꯤ. ꯍꯜꯂꯛꯂꯅꯤ. ꯑꯩꯅ ꯆꯥꯛ ꯆꯥꯕ ꯅꯪꯅꯕ ꯍꯜꯂꯛꯑꯣ ꯍꯥꯏꯈꯤꯕꯅꯤ. ꯑꯁꯤ ꯍꯪꯕꯕꯨ ꯏꯀꯥꯏꯔꯤ ꯃꯥꯜꯂꯤ. ꯇꯥꯅꯕ ꯑꯗꯨꯝ ꯍꯪꯂꯁꯨ ꯌꯥꯕꯗꯨꯕꯨ. ꯏꯃꯥꯗꯨ ꯀꯩꯁꯨ ꯆꯦꯜꯂꯣꯏꯌꯦ. ꯃꯁꯛ ꯐꯖꯗꯅ ꯂꯩꯁꯥꯕꯤ ꯑꯣꯏꯕꯩ ꯆꯦꯟꯈꯤꯅꯤꯁꯨ ꯅꯠꯇꯦ. ꯍꯅꯨꯊꯪꯁꯤꯗ ꯀꯅꯥꯏ ꯅꯨꯄꯥꯗ ꯆꯦꯟꯈꯤꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯥ ꯂꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ. ꯁꯅꯥꯔꯩꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯃꯃꯥꯁꯨ ꯍꯜꯂꯛꯂꯤ. ꯑꯗꯨꯒ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯒ ꯃꯥꯁꯨ ꯋꯥꯔꯤꯗꯨ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ. ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯄꯥ ꯅꯆꯥꯅ ꯁꯥꯟꯅꯔꯝꯂꯤꯁꯤꯕꯣ? ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤ ꯅꯨꯡꯉꯥꯏꯗꯧꯔꯤ. ꯑꯩꯅ ꯑꯃ ꯍꯥꯏꯅꯤ, ꯃꯥꯅ ꯑꯃ ꯈꯨꯝ. ꯅꯨꯡꯉꯥꯏꯔꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ. ꯈꯟꯖꯤꯜꯂꯨꯔꯒ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ ꯇꯧꯔꯤꯁꯤ. ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯕ ꯆꯪꯂꯛꯄꯅꯤ. ꯈꯪꯕꯒꯤ ꯑꯃꯨꯛꯁꯨ ꯀꯞꯂꯨꯔꯕꯅꯤ. ꯑꯉꯥꯡ ꯅꯠꯇ, ꯂꯩꯁꯥꯕꯤꯔ ꯑꯗꯨꯁꯨ ꯅꯠꯇ. ꯃꯁꯤꯅ ꯃꯌꯨꯝ ꯄꯥꯅꯤ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯀꯣ. ꯌꯥꯔꯦ ꯁꯤꯈꯤ ꯇꯣꯛꯄꯤꯔꯣ. ꯆꯥꯛꯇꯨꯝ ꯆꯥꯅꯕ ꯇꯧꯁꯤ. ꯆꯥꯛ ꯂꯥꯝꯂꯕꯅꯦ ꯑꯩ. ꯃꯄꯥꯁꯨ ꯂꯥꯝꯂꯝꯂꯅꯤ. ꯆꯥꯊꯣꯛꯂꯒ ꯉꯥꯛ ꯄꯣꯊꯥꯕꯤꯔꯣ. ꯍꯣꯏꯁꯦ, ꯆꯥꯛ ꯄꯤꯔꯛꯂꯣ ꯆꯥꯔꯒꯦ. ꯁꯅꯥꯔꯩꯁꯨ ꯉꯥꯡꯅꯔꯤꯕꯗꯨ ꯈꯔ ꯇꯥꯕꯅ ꯃꯥꯁꯨ ꯏꯁꯤꯡ ꯀꯟꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯆꯥꯛ ꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ. ꯁꯣꯝꯗꯅ ꯇꯣꯟꯖꯥꯎꯗꯨ ꯃꯆꯜꯒ ꯀꯟꯅ ꯂꯥꯎꯅꯔꯤ. ꯇꯣꯟꯖꯥꯎꯅ ꯑꯃ ꯍꯥꯏꯅꯤ, ꯃꯆꯜꯅ ꯑꯃ ꯈꯨꯝꯃꯤ ꯇꯧꯔꯝꯃꯤ. ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯡꯗꯣ ꯈꯔ ꯈꯥꯏꯗꯣꯛꯂꯝꯃꯣ ꯍꯥꯏꯕꯅꯦ. ꯆꯥꯅꯕ ꯁꯤꯡ ꯈꯥꯏꯗꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯅꯪꯒ ꯂꯥꯎꯅꯕꯗ ꯈꯅꯥꯎꯁꯨ ꯀꯪꯂꯦ ꯑꯩ. ꯍꯣꯏꯅꯦ, ꯉꯁꯥꯏꯅ ꯇꯥꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ? ꯑꯩꯗꯤ ꯅꯪꯅ ꯁꯤꯡꯉꯥꯏꯗꯨꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯨꯛꯂꯨꯔꯤꯕꯅꯦ. ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕꯗꯤ ꯇꯥꯆꯧꯅ ꯇꯥꯖꯗ꯭ꯔꯒ ꯑꯩꯅ ꯑꯃ ꯍꯥꯏ, ꯇꯥꯆꯧꯅ ꯑꯃ ꯈꯨꯝ ꯇꯧꯔꯦ. ꯃꯆꯜꯒꯤ ꯋꯥꯁꯤꯗ ꯇꯣꯟꯖꯥꯎꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ. ꯇꯣꯟꯖꯥꯎ ꯇꯥꯕꯗ ꯈꯔ ꯋꯥꯏ. ꯑꯗꯨꯅꯕꯨ ꯃꯆꯜꯒ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯕꯅꯤ. ꯕꯦꯃꯥ, ꯑꯩꯁꯨ ꯅꯣꯏꯒꯨꯝ ꯇꯧꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯨꯝ ꯋꯥꯔꯝꯂꯣꯏꯀꯣ. ꯏꯃꯥ ꯄꯥꯕꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯛ ꯊꯤꯅꯁꯨ ꯋꯥꯖꯔꯝꯂꯣꯏꯗꯕꯅꯤ. ꯅꯕꯨꯡꯉꯩꯅ ꯏꯆꯜꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯧꯕꯁꯤꯗ ꯅꯪꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ. ꯇꯥꯆꯧ, ꯀꯩꯒꯤꯅꯣ ꯑꯗꯨꯛꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯗꯨꯕꯣ? ꯑꯩ ꯂꯩꯔꯤꯉꯩ ꯇꯥꯆꯧꯅ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯕꯦꯃꯥ, ꯇꯥꯆꯧ ꯋꯥꯗꯕ ꯉꯝꯗꯦꯅꯦ. ꯑꯩꯕꯨ ꯅꯥ ꯇꯥꯊꯤ ꯍꯥꯏꯗꯨꯅ ꯃꯤ ꯑꯌꯥꯝꯕꯅ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗꯦ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯂꯕꯁꯨ ꯊꯕꯛꯇꯤ ꯁꯨꯗ꯭ꯔꯕꯅꯤꯅ ꯏꯆꯜꯁꯨ ꯋꯥꯔꯤꯗꯣ. ꯇꯁꯦꯡꯕꯗꯤ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕꯅ ꯇꯣꯟꯖꯥꯎꯕꯨ ꯊꯕꯛ ꯁꯨꯍꯟꯗꯦ. ꯁꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯁꯨ ꯃꯅꯥ ꯇꯥꯊꯤꯕꯒꯤ ꯍꯧꯅꯕꯤ ꯂꯥꯎꯅꯕ ꯋꯥꯏ. ꯃꯤꯅ ꯑꯃ ꯍꯥꯏꯔꯒ ꯃꯥꯅ ꯑꯃ ꯇꯧꯕꯅ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯗꯦ. ꯇꯥꯆꯧ, ꯌꯥꯔꯦꯁꯦ. ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯀꯨꯝꯂꯨꯁꯤ.
ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯁꯨ ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯄ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯕꯨ ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ ꯉꯔꯥꯡ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄ ꯃꯥꯏꯔꯦꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ ꯇꯥꯆꯧ ꯀꯩ ꯆꯥꯅꯤꯡꯉꯤꯅꯣ ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯃꯤꯔꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯀꯩ ꯂꯥꯛꯄ ꯉꯝꯗꯣꯏꯅꯣ ꯅꯪ ꯑꯃ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯏꯗ ꯃꯆꯜ ꯅꯨꯄꯤꯗꯨ ꯇꯣꯟꯖꯥꯎꯒꯤ ꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯊꯣꯛꯄꯗꯨꯗ ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯒꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯤꯕꯅꯤ ꯃꯕꯨꯡꯒꯤ ꯃꯇꯧꯁꯤꯗ ꯃꯆꯜꯗꯨ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯀꯩ ꯂꯩꯒ ꯍꯥꯏꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯜꯅꯤꯅ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯁꯨꯝ ꯉꯥꯡꯗꯨꯅ ꯁꯤꯡ ꯈꯥꯏꯕꯁꯨ ꯂꯣꯏꯁꯤꯜꯂꯤ ꯉꯥꯛ ꯂꯩꯔꯒ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯂꯧꯕꯨꯛꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯂꯝꯕꯤ ꯆꯠꯅ ꯇꯣꯟꯖꯥꯎꯅ ꯃꯆꯜꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯀꯟꯅ ꯉꯥꯡꯂꯤ ꯌꯦꯡꯉꯣꯏ ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯇꯥꯆꯧꯅ ꯂꯣꯏꯅ ꯇꯧꯒꯦ ꯅꯪ ꯂꯧꯔꯤꯗ ꯐꯝꯂꯒ ꯂꯩꯖꯧ ꯏꯆꯜ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯇꯩ ꯑꯇꯩ ꯊꯕꯛꯇ ꯅꯪꯅ ꯋꯥꯖꯔꯕꯁꯨ ꯁꯨꯝꯕꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯒꯦ ꯌꯥꯔꯦꯕ ꯇꯥꯆꯧ ꯉꯥꯛ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ ꯇꯥꯆꯧꯅ ꯃꯔꯣꯜ ꯑꯃ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕꯅꯤ ꯃꯆꯜꯅ ꯍꯥꯏꯔꯤꯗꯨ ꯃꯅꯥꯛ ꯅꯛꯄ ꯑꯣꯏꯕꯅ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯀꯔꯤ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯅꯪ ꯋꯥꯗꯅꯕ ꯍꯥꯏꯕꯅꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯌꯦꯡꯉꯣꯏ ꯅꯪꯁꯦ ꯃꯤꯒꯤ ꯃꯤꯠꯇ ꯂꯩꯁꯥꯕꯤ ꯐꯥꯔꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯤꯕꯅꯤ ꯏꯃꯥ ꯄꯥꯕꯅ ꯅꯪꯕꯨ ꯋꯥꯍꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯂꯧ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕꯅꯤ ꯏꯕꯨꯡꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯜꯒꯤ ꯑꯅꯤꯡꯕꯁꯨ ꯑꯃꯠꯇ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯇꯥꯆꯧ ꯑꯗꯨꯝꯕꯗꯣ ꯍꯥꯏꯅꯨꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯨꯔꯒ ꯌꯨꯝꯗ ꯆꯠꯍꯟꯅꯕ ꯇꯧꯁꯤ ꯇꯥꯆꯧ ꯃꯊꯟꯇ ꯑꯗꯨꯝ ꯁꯨꯔꯗꯤ ꯀꯨꯏꯁꯨ ꯀꯨꯏꯔꯅꯤ ꯑꯗꯨꯒ ꯋꯥꯕꯗꯁꯨ ꯂꯣꯏꯔꯅꯤ ꯍꯣꯏꯁꯦ ꯅꯪꯅ ꯍꯥꯏꯗꯨ ꯇꯧꯔꯁꯤ ꯑꯗꯣ ꯅꯪꯕꯨ ꯉꯁꯥꯏ ꯆꯨꯖꯥꯛ ꯑꯐꯨꯠꯄ ꯄꯨꯔꯛꯈꯤꯗꯥꯏꯅꯦ ꯃꯗꯨ ꯑꯝꯇ ꯄꯤꯔꯣ ꯆꯥꯒꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯃꯕꯨꯡꯅ ꯍꯥꯏꯔꯤꯗꯨ ꯃꯥꯁꯨ ꯄꯨꯊꯣꯛꯂꯒ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯑꯃ ꯂꯧꯊꯣꯛꯂꯒ ꯆꯥꯏ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯆꯜꯒꯤ ꯆꯨꯖꯥꯛꯁꯤꯗꯤ ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯊꯨꯝ ꯈꯔ ꯍꯥꯞꯂꯒ ꯐꯖꯅ ꯐꯨꯠꯄꯅꯤ ꯑꯁꯨꯝ ꯃꯆꯜ ꯃꯕꯨꯡ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯌꯧꯔꯤ ꯂꯧ ꯃꯔꯛꯇ ꯅꯥꯄꯤ ꯈꯔ ꯍꯧꯔꯤꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯐꯣꯏꯔꯝꯃꯤ ꯇꯥꯆꯧ ꯃꯊꯪ ꯆꯍꯤꯗꯤ ꯑꯩꯈꯣꯏ ꯂꯧꯐꯝꯁꯦ ꯃꯤꯗ ꯑꯣꯏꯅ ꯁꯥꯟꯗꯣꯛꯂꯁꯤ ꯇꯥꯆꯧꯅ ꯊꯟꯇ ꯋꯥꯅ ꯁꯨꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯤꯗ ꯁꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯂꯧꯔꯒ ꯃꯣꯏꯒꯤꯁꯨ ꯈꯔ ꯀꯥꯟꯅꯖꯅꯕ ꯀꯩꯅꯣ ꯅꯪꯅ ꯑꯗꯥꯏꯗ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯅ ꯑꯩꯅ ꯈꯔꯒ ꯇꯥꯕ ꯋꯥꯕꯅꯤ ꯂꯥꯎꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯇꯥꯗꯦꯀꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯍꯣ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯁꯦ ꯃꯤꯗ ꯁꯥꯜꯂꯁꯦ ꯍꯥꯏꯕ ꯇꯥꯆꯧꯅ ꯊꯟꯇ ꯋꯥꯅ ꯁꯨꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯁꯤ ꯑꯣꯏꯔꯗꯤ ꯇꯥꯔꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯇꯥꯔꯦ ꯃꯤꯗ ꯁꯥꯗꯣꯏ ꯁꯔꯨꯛ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯁꯤꯈꯛ ꯇꯧꯕꯒꯤ ꯋꯥꯕꯨ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯍꯥꯏ ꯃꯁꯤ ꯍꯣꯠꯅꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯅꯤ ꯊꯕꯛ ꯑꯇꯩ ꯇꯧꯗꯧꯁꯨ ꯃꯤꯅ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯒꯤꯗꯤ ꯂꯧꯐꯝꯁꯤꯗ ꯈꯔ ꯁꯨꯖ ꯅꯣꯝꯖꯔꯒ ꯋꯥꯈꯜꯁꯦ ꯄꯣꯊꯥꯔꯤꯕꯅꯤ ꯃꯁꯤ ꯑꯃꯨꯛ ꯃꯤꯗ ꯁꯥꯟꯈ꯭ꯔꯗꯤ ꯑꯩꯗꯤ ꯑꯉꯥꯎꯕ ꯑꯣꯜꯂꯅꯤ ꯃꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯕ ꯃꯔꯝꯅ ꯃꯆꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯥꯅ ꯊꯣꯛꯄ ꯅꯥꯄꯤ ꯐꯣꯏꯗꯨꯅ ꯂꯩꯈ꯭ꯔꯤ ꯉꯥꯛ ꯂꯩꯔꯒ ꯋꯥꯔꯗꯨꯅ ꯑꯅꯤꯗꯨ ꯂꯧꯔꯤꯗ ꯄꯨꯟꯅ ꯐꯝꯃꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯈ꯭ꯔꯦꯗ ꯉꯁꯤꯒꯤ ꯅꯨꯡꯁꯥꯁꯤꯗꯤ ꯅꯣꯡ ꯆꯨꯔꯛꯀꯗꯕ ꯃꯥꯟꯈ꯭ꯔꯦꯗ ꯇꯥꯆꯧ ꯌꯨꯝꯗ ꯀꯥꯔꯁꯤ ꯍꯌꯦꯡ ꯑꯣꯏꯅ ꯀꯨꯝꯂꯛꯂꯁꯤ ꯅꯣꯡ ꯑꯃꯨꯛ ꯆꯨꯔꯛꯂꯗꯤ ꯀꯥꯕ ꯐꯔꯛ ꯇꯥꯅꯤ ꯍꯣꯏꯗ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯂꯩꯔꯒ ꯄꯣꯊꯥꯁꯪ ꯑꯃ ꯁꯥꯔꯒꯦ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯧꯔꯤꯗ ꯐꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯉꯥꯛꯇꯁꯨ ꯄꯣꯊꯥꯅꯕ ꯑꯃꯗꯤ ꯁꯥꯔꯒꯦ ꯃꯗꯨꯕꯨ ꯁꯥꯕꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯗꯣꯏꯅꯣ ꯇꯥꯆꯧ ꯀꯔꯤꯅꯣ ꯅꯪꯅ ꯁꯦꯜꯒ ꯑꯃꯨꯛ ꯄꯜꯂꯤꯗꯨꯅ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯍꯦ ꯈꯤꯇꯪꯕꯨ ꯍꯦꯛ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯅꯤꯕ ꯍꯣ ꯄꯣꯊꯥꯁꯪ ꯁꯥꯁꯦ ꯍꯥꯏꯗꯣ ꯁꯦꯜ ꯀꯌꯥꯝ ꯆꯪꯅꯤ ꯍꯥꯏꯕ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯅꯦ ꯀꯈꯨꯅ ꯍꯦꯛꯇ ꯂꯥꯎꯁꯤꯜꯂꯛꯂꯤꯁꯤꯕꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯅꯥꯄꯪꯕ ꯃꯥꯜꯂꯅꯤꯅꯦ ꯏꯁ ꯃꯤ ꯃꯥꯡꯗ ꯑꯃꯨꯛ ꯏꯀꯥꯏꯕꯒ ꯁꯥꯔꯤꯕ ꯌꯦꯡꯅꯤꯡꯗꯦꯍꯦ ꯂꯥꯏꯃ ꯁꯦꯜꯕꯨꯗꯤ ꯌꯥꯝ ꯆꯪꯂꯣꯏꯗ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯁꯥꯔꯒꯦ ꯌꯨꯝꯗ ꯋꯥꯁꯇꯨ ꯍꯧꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗ ꯁꯨꯝ ꯆꯪꯗꯧꯕ ꯁꯦꯜꯗꯣ ꯑꯩꯅ ꯈꯪꯅꯤꯡꯕ ꯁꯦꯜꯗꯣ ꯈꯪꯂꯗꯤ ꯑꯩꯁꯨ ꯐꯤ ꯀꯟꯅ ꯁꯥꯔꯒ ꯇꯧꯕ ꯌꯥꯏꯗꯅ ꯍꯣꯏꯁꯦ ꯌꯥꯔꯦ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯂꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯣꯡꯁꯤꯁꯨ ꯇꯣꯏꯅ ꯆꯨꯏ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯆꯠꯂꯁꯤ ꯑꯅꯤꯗꯨ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯤꯉꯩ ꯃꯌꯨꯝ ꯌꯧꯅꯕ ꯀꯥꯔꯛꯂꯤ ꯃꯈꯣꯏꯅ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯉꯁꯥꯏ ꯃꯈꯩ ꯆꯨꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯗꯨꯁꯨ ꯍꯦꯛꯇ ꯃꯅꯤꯡ ꯇꯝꯅ ꯆꯨꯔꯛꯂꯤ ꯑꯅꯤꯗꯨꯁꯨ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯁꯤꯜꯂꯤ
ꯌꯨꯝ ꯌꯧꯍꯧꯕ ꯐꯩꯗ ꯂꯝꯕꯤꯗ ꯑꯣꯏꯔꯗꯤ ꯄꯣꯡꯆꯣꯠ ꯍꯦꯛ ꯆꯣꯠꯂꯗꯧꯅꯤ ꯇꯥꯆꯧ ꯑꯩ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ ꯇꯥꯆꯧꯒꯤ ꯐꯤꯁꯨ ꯄꯨꯊꯣꯔꯛꯀꯦ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨ ꯍꯣꯏ ꯉꯥꯛ ꯂꯩꯔꯒ ꯆꯥꯔꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯅ ꯇꯥꯆꯧ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯇꯥꯆꯧ ꯐꯤ ꯆꯣꯠꯂꯤꯗꯣ ꯍꯣꯡꯅꯕ ꯐꯤ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯕꯅꯦ ꯍꯣꯏꯅꯦ ꯑꯩ ꯂꯣꯏꯅ ꯇꯥꯏꯌꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯕ ꯌꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯆꯪꯉꯨ ꯅꯊꯧ ꯇꯧꯔꯨꯔꯣ ꯃꯆꯜꯗꯨ ꯃꯕꯨꯡꯒ ꯉꯥꯡꯅꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯉꯥꯛ ꯂꯩꯔꯒ ꯇꯣꯟꯖꯥꯎꯒꯤ ꯈꯨꯗꯩ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯐꯤꯗꯨ ꯍꯣꯡꯉꯣ ꯍꯥꯏꯒꯨꯝ ꯏꯪꯒꯤ ꯇꯧꯔꯝꯃꯤ ꯁꯤꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯉꯁꯤ ꯉꯥ ꯆꯥꯁꯦ ꯍꯥꯏꯒꯨꯝ ꯇꯥꯔꯨꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯟꯖꯥꯎꯗꯨ ꯅꯣꯛꯂꯝꯃꯤ ꯃꯕꯨꯡꯅ ꯋꯥ ꯁꯦꯡꯗꯣꯛꯂꯛꯄꯁꯤꯗ ꯃꯆꯜꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯤ ꯑꯗꯨꯅ ꯃꯥꯁꯨ ꯅꯣꯛꯂꯝꯃꯤ ꯅꯣꯡꯗꯨꯁꯨ ꯉꯥꯛ ꯆꯨꯔꯝꯂꯒ ꯂꯦꯞꯈ꯭ꯔꯤ ꯁꯣꯝꯗꯅ ꯁꯅꯥꯔꯩꯗꯨ ꯀꯩꯊꯦꯜꯗ ꯐꯤ ꯄꯤꯕ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯐꯤꯗꯨ ꯑꯍꯜ ꯑꯃꯅ ꯂꯣꯏꯅ ꯍꯦꯛ ꯂꯧꯔꯝꯃꯤ ꯃꯗꯨ ꯌꯣꯜꯂꯒ ꯃꯄꯥ ꯃꯃꯥꯒꯤ ꯐꯤ ꯈꯔꯁꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯄꯥꯈꯪ ꯈꯔꯅ ꯃꯥꯕꯨ ꯂꯛꯅꯗꯨꯅ ꯂꯩꯍꯧꯋꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯐꯖꯅ ꯇꯥꯗꯕꯅ ꯀꯩꯁꯨ ꯈꯪꯂꯝꯗꯦ ꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜꯁꯨ ꯌꯧꯔꯤ ꯑꯍꯜꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯏꯅꯦ ꯑꯩꯒꯤ ꯐꯤꯁꯦ 10ꯅꯤ ꯉꯁꯤꯗꯤ ꯁꯦꯜ ꯂꯣꯏꯅ ꯄꯤꯌꯨ ꯏꯃꯥꯒ ꯄꯥꯕꯒꯤ ꯐꯤ ꯂꯩꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯂꯪ ꯈꯔ ꯂꯧꯈꯤꯒꯦ ꯐꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯁꯥꯕ ꯍꯧꯔꯒꯦ ꯅꯪꯒꯤꯁꯤꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯀꯩꯅꯣ ꯏꯅꯦ ꯇꯥꯔꯦ ꯍꯥꯏꯕ ꯁꯦꯜꯒ ꯇꯥꯕ ꯉꯝꯂꯣꯏꯀꯣ ꯑꯩꯅ ꯋꯥꯅ ꯁꯥꯔꯒ ꯏꯅꯦ ꯍꯣꯏꯅ ꯇꯥꯅ ꯄꯤꯔꯗꯤ ꯑꯩꯗꯤ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯏꯅꯦ ꯍꯣꯏꯒꯤꯁꯨ ꯃꯥꯡꯗꯕ ꯑꯩꯒꯤꯁꯨ ꯃꯥꯡꯂꯣꯏꯗꯕ ꯃꯑꯣꯡꯗ ꯇꯧꯁꯤ ꯍꯩꯃꯥ ꯁꯅꯥꯔꯩꯌꯥ ꯅꯪꯕꯨ ꯐꯖꯅ ꯇꯥꯎꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯐꯤ 10ꯒꯤ ꯁꯦꯜ ꯀꯌꯥ ꯊꯣꯛꯂꯒꯦ ꯍꯥꯏꯕꯅꯤꯅꯦꯍꯦ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯁꯦꯜ ꯇꯥꯎ ꯍꯥꯏꯒꯨꯝ ꯇꯥꯔꯨꯔꯦ ꯐꯤ 10ꯒꯤ ꯂꯨꯄꯥ 150 ꯊꯣꯛꯂꯤ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯅꯪ ꯐꯤ ꯈꯔ ꯊꯨꯅ ꯁꯥꯔꯛꯎꯀꯣ ꯅꯪꯒꯤ ꯐꯤꯁꯦ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅꯩ ꯍꯣꯏ ꯑꯩ ꯆꯠꯂꯛꯏꯅꯦ ꯃꯅꯥ ꯈꯔ ꯇꯥꯊꯤꯔꯁꯨ ꯁꯨꯕ ꯅꯣꯝꯕꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯑꯇꯩꯅ ꯁꯥꯕ ꯐꯤꯒ ꯃꯥꯅ ꯁꯥꯕ ꯐꯤꯒꯁꯨ ꯃꯥꯟꯅꯗꯦꯗꯣ ꯃꯈꯨꯠꯅ ꯃꯔꯣꯜ ꯑꯃ ꯅꯥꯜꯂꯤ ꯐꯤ ꯁꯥꯕꯅ ꯊꯨꯔꯤꯕ ꯐꯤꯌꯣꯟꯕꯤꯗꯨꯅ ꯉꯥꯡꯂꯤꯗꯨ ꯉꯥꯌꯣꯟꯕꯤ ꯑꯃꯅ ꯇꯥꯔꯗꯨꯅ ꯋꯥꯍꯪ ꯇꯧꯔꯛꯏ ꯍꯣꯏ ꯏꯆꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯙꯃꯨ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯊꯣꯛꯅꯕ ꯅꯠꯇꯦꯗ ꯐꯤꯁꯥꯕꯤꯅꯤ ꯑꯩꯒꯤ ꯐꯤ ꯑꯌꯥꯝꯕ ꯃꯉꯣꯟꯗꯒꯤ ꯂꯧꯔꯤꯕꯅꯤ ꯊꯕꯛ ꯌꯥꯝ ꯐꯕ ꯅꯨꯄꯤꯅꯤ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯅꯨꯄꯥꯗꯨ ꯋꯥꯔꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯗꯕꯨ ꯏꯔꯥꯏꯕꯛ ꯂꯩꯇꯗꯅ ꯅꯨꯄꯥ ꯉꯟꯇꯥ ꯍꯦꯛ ꯁꯤꯈꯤꯗꯅ ꯀꯩꯊꯦꯜꯁꯤꯗ ꯂꯨꯛꯃꯥꯏ ꯄꯥꯟꯗꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯅꯤ ꯏꯆꯦ ꯑꯗꯨꯝ ꯍꯦꯛ ꯈꯟꯗꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯅ ꯁꯨꯗꯅ ꯂꯩꯌꯣ ꯍꯥꯏꯗꯨ ꯇꯝꯂꯝꯗ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯋꯤ ꯁꯅꯥꯔꯩꯁꯨ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯐꯤ ꯈꯔ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯇꯣꯟꯖꯥꯎꯒ ꯊꯦꯡꯅꯔꯝꯃꯤ ꯇꯣꯟꯖꯥꯎꯁꯨ ꯊꯕꯛ ꯑꯃꯒꯤ ꯃꯤꯒꯤꯗ ꯆꯠꯂꯨꯕꯅꯤ ꯏꯆꯜ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯏꯅꯦ ꯇꯥꯊꯣꯠꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯇꯣꯟꯖꯥꯎꯅ ꯍꯥꯏꯔꯤꯗꯨ ꯁꯅꯥꯔꯩꯗꯤ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕꯩ ꯑꯣꯏꯅ ꯈꯜꯂꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯅꯪ ꯀꯩ ꯑꯣꯏꯗꯅ ꯑꯗꯨꯝꯕ ꯋꯥꯗꯨ ꯍꯦꯛꯇ ꯍꯥꯏꯔꯤꯅꯣ ꯑꯩꯁꯦ ꯑꯗꯨꯝꯕ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ ꯊꯣꯠꯂꯤ ꯃꯦꯡꯉꯤꯗꯤ ꯀꯩꯅꯣ ꯅꯨꯄꯥ ꯅꯣꯏꯅ ꯅꯨꯄꯤꯗ ꯎꯁꯤꯠꯇꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯁꯤꯠꯇꯦꯅꯦ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯃꯃꯤꯠꯀ ꯈꯥꯅ ꯌꯦꯡꯉꯨ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯅ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤ ꯑꯃꯗ ꯍꯦꯛ ꯍꯪꯂꯨꯏꯗ ꯍꯦ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯂꯝꯕꯤ ꯆꯠꯄꯗꯣ ꯆꯨꯝꯅ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯅꯨꯄꯤ ꯍꯦꯛ ꯎꯕꯒ ꯂꯛꯅꯅꯤꯡꯕ꯭ꯔꯣ ꯅꯣꯏꯕꯣ ꯑꯐꯕ ꯖꯨꯠ ꯆꯥꯕ ꯅꯨꯄꯥꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯅꯕꯨ ꯅꯨꯄꯤ ꯂꯛꯅꯕ ꯉꯝꯂꯤꯕꯅꯤ ꯆꯜ ꯀꯩꯅꯣ ꯅꯪꯅ ꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯏꯅꯦ ꯇꯥꯊꯣꯠꯀ ꯅꯪꯒ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯒ ꯂꯩꯕ꯭ꯔꯣ ꯑꯗꯣ ꯅꯣꯏꯒꯤ ꯑꯗꯨꯝꯕꯗꯣ ꯂꯩꯔꯁꯨ ꯑꯩꯅ ꯍꯪꯉꯤꯗꯨꯗꯤ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯃꯌꯨꯝꯗꯣ ꯑꯩ ꯈꯪꯗ ꯇꯧꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯕꯅꯤ ꯑꯗꯨꯅ ꯁꯦꯔꯥꯟ ꯂꯧꯅꯔꯤꯕꯅꯤ ꯇꯣꯟꯖꯥꯎꯅꯁꯨ ꯁꯅꯥꯔꯩ ꯃꯅꯥ ꯄꯪꯉꯤ ꯈꯪꯗꯦ ꯑꯗꯨꯒ ꯁꯅꯥꯔꯩꯅꯁꯨ ꯇꯣꯟꯖꯥꯎꯗꯨ ꯃꯅꯥ ꯄꯪꯉꯤ ꯈꯪꯗꯕꯒꯤꯅꯤ ꯀꯨꯏꯅ ꯁꯥꯡꯅ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯔꯕ ꯇꯨꯡ ꯁꯥꯎꯅꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯕ ꯑꯁꯨꯛ ꯃꯤ ꯎꯁꯤꯠꯇꯕꯁꯤꯕꯣ ꯂꯝꯕꯤ ꯆꯠꯄꯕꯨ ꯆꯨꯝꯅ ꯆꯠꯀꯦ ꯍꯥꯏꯗꯦꯕ ꯃꯀꯣꯛ ꯈꯔ ꯆꯥꯛꯄ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯩꯁꯦ ꯄꯪꯌꯥ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯨꯔ ꯃꯥꯜꯂꯦ ꯁꯅꯥꯔꯩꯒ ꯆꯞ ꯃꯥꯟꯅꯅ ꯁꯣꯝꯗ ꯇꯣꯟꯖꯥꯎꯁꯨ ꯏꯁꯧ ꯂꯥꯡꯗꯅ ꯂꯝꯕꯤꯗꯨ ꯆꯠꯂꯤ ꯅꯨꯄꯤꯅꯤꯅ ꯑꯉꯥꯎꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯤꯅ ꯍꯪꯂꯤꯗꯣ ꯈꯣꯡꯒꯦ ꯍꯥꯏꯗꯈꯩ ꯁꯧꯖꯤꯜꯂꯛꯄꯒꯤ ꯇꯧꯔꯗꯅ ꯑꯩꯁꯨꯅꯦ ꯑꯇꯩ ꯃꯤ ꯂꯩꯇꯗꯧꯅ ꯃꯗꯨꯏ ꯑꯉꯥꯎꯕꯤꯗꯨꯗꯤ ꯍꯦꯛ ꯍꯪꯉꯣꯏ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ
ꯇꯣꯟꯖꯥꯎꯁꯨ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯂꯒ ꯌꯨꯝ ꯈꯪꯂꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯕꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯀꯧꯔꯝꯃꯤ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥ ꯀꯗꯥꯏ ꯂꯩꯒꯦ? ꯑꯩꯅꯕꯨ ꯋꯥ ꯍꯥꯏꯅꯤꯡꯂꯕ ꯈꯨꯝꯃꯔꯣꯏꯗꯕꯅꯤ꯫ ꯄꯥꯕꯅꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯆꯥꯅ ꯀꯧꯈꯤꯕꯗꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯥꯏ ꯀꯔꯤꯅꯣ? ꯅꯪꯅ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯁꯕꯥꯎ ꯂꯟꯕꯥꯎ ꯄꯨꯔꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯣ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯔꯤꯗꯨꯕꯣ? ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯏꯃꯥꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯅꯔꯝꯗꯣꯏꯅꯤ꯫ ꯂꯝꯕꯤꯗꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯗꯨ ꯍꯟꯗꯛꯇꯤ ꯐꯖꯅ ꯇꯥꯔꯤ꯫ ꯑꯗꯨꯅ 마ꯁꯨ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ꯫ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯂꯛꯅꯔꯤꯕꯅꯤ, ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯍꯦꯛꯇ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯍꯦꯛꯇ ꯈꯠꯅꯔꯝꯕꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯅꯪꯅ ꯁꯦꯔꯥꯟꯅ ꯇꯥꯕꯗꯤ ꯅꯠꯇꯦꯀꯣ? ꯃꯤꯅ ꯑꯃ ꯍꯥꯏꯔꯒ ꯅꯪꯅ ꯑꯃ ꯈꯨꯝꯕꯤꯗꯨ ꯇꯧꯔꯝꯗꯣꯏꯅꯤ ꯅꯪꯅ ꯁꯥꯎꯔꯤꯁꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏ꯫ ꯃꯥꯏꯗꯣ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ꯫ ꯌꯥꯔꯤꯁꯤ, ꯅꯪꯁꯨ ꯋꯥꯔꯝꯗꯅꯤ, ꯉꯥꯛ ꯄꯣꯊꯥꯔꯣ, ꯑꯗꯨꯒ ꯅꯊꯧ ꯇꯧꯔꯣ꯫ ꯍꯣꯏ꯫ ꯁꯣꯝꯗꯅ ꯇꯣꯟꯖꯥꯎꯗꯨ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗꯅꯤ꯫ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨ ꯀꯟꯅ ꯂꯤꯔꯤ꯫ ꯏꯅꯦ, ꯑꯩꯗꯤ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯕ꯫ ꯌꯥꯔꯦ, ꯅꯪꯅ ꯍꯥꯏꯔꯤ ꯅꯨꯄꯤꯗꯣ ꯁꯅꯥꯔꯩ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯁꯨ ꯅꯪꯒꯨꯝ ꯇꯥꯕ ꯈꯔ ꯋꯥꯕꯅꯤ꯫ ꯑꯗꯣ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯐꯖꯅ ꯁꯦꯡꯗꯣꯛꯅꯧ꯫ ꯏꯅꯦꯒ ꯊꯦꯡꯅꯔꯁꯨ ꯐꯖꯅ ꯍꯥꯏꯒꯦ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯈ꯭ꯔꯅꯤ ꯌꯨꯝ ꯌꯧꯕꯗ꯫ ꯉꯥꯏꯈꯣ, ꯏꯅꯦꯅꯅꯦ ꯅꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯥꯞꯀꯦꯅ ꯍꯦꯛꯂꯒ ꯊꯅꯝꯕꯅꯤ꯫ ꯃꯗꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯀꯩꯒꯤ ꯍꯦꯛꯂꯨꯏꯅꯣ? ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯜꯂꯤꯕꯅꯤ ꯌꯥꯝ꯫ ꯍꯩꯃꯥ, ꯅꯣꯏꯗ ꯊꯥꯕꯗꯨꯒ ꯑꯩꯒꯤꯗ ꯊꯥꯕꯒ ꯃꯍꯥꯎ ꯃꯥꯟꯅꯕ ꯅꯠꯇꯦꯗꯅ꯫ ꯂꯩꯔꯝꯃꯨ ꯀꯨꯏꯔꯣꯏ, ꯏꯅꯦ ꯂꯧꯊꯣꯛꯄꯤꯔꯛꯀꯦ꯫ ꯑꯁꯨꯝꯃꯅꯦꯅ ꯄꯣꯠꯆꯩ ꯈꯔꯁꯨ ꯍꯥꯞꯄꯤꯔꯛꯂꯤ꯫ ꯇꯣꯟꯖꯥꯎꯁꯨ ꯍꯜꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ꯫ ꯃꯆꯜ ꯅꯨꯄꯤꯗꯨ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯕꯦꯝꯃ, ꯁꯦ ꯏꯅꯦꯅ ꯉꯥ ꯃꯁꯨ ꯍꯥꯞꯂꯛꯄꯅꯤ꯫ ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯂꯁꯤ, ꯑꯩ ꯁꯦꯝꯂꯛꯀꯦ꯫ ꯀꯣꯝꯄꯥꯛ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯇꯥꯆꯧ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ꯫ ꯂꯣꯏꯅ ꯊꯣꯡꯕꯗꯤ ꯆꯥꯕ ꯉꯝꯃꯣꯏꯌꯦ, ꯈꯔ ꯌꯥꯏꯊꯣꯛꯂꯒ ꯊꯝꯁꯤ꯫ ꯀꯔꯤꯅꯣꯅꯦ, ꯑꯍꯥꯎꯕ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯕꯨ? ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯔꯦ꯫ ꯅꯪꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯕꯨꯛ ꯄꯦꯟꯅ ꯆꯥꯔꯣ꯫ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯍꯦ, ꯄꯥꯎ ꯐꯥꯎꯅꯗꯕꯤꯁꯤ ꯑꯃꯨꯛ ꯍꯧꯔꯤꯕ꯫ ꯍꯣ ꯇꯥꯆꯧ, ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯌꯥꯝꯃꯦ ꯍꯥꯏꯕ꯫ ꯈꯔ ꯊꯣꯡꯂꯒ ꯈꯔ ꯌꯥꯏꯊꯣꯛꯁꯤ ꯍꯥꯏꯕ꯫ ꯏꯍꯦ, ꯑꯩꯗꯤ ꯆꯥꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯇꯥꯔꯨꯏꯅꯤꯅꯦ꯫ ꯍꯣꯏ, ꯈꯔ ꯌꯥꯏꯔꯁꯤ꯫ ꯁꯦ, ꯀꯣꯝꯄꯥꯛ ꯍꯥꯏꯗꯣ ꯁꯠ ꯁꯦꯝꯃꯣ꯫ ꯑꯩ ꯉꯁꯤꯗꯤ ꯐꯤ ꯂꯣꯏꯁꯤꯟꯗꯣꯏꯅꯤ, ꯑꯗꯨꯅ ꯉꯟꯅ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯍꯣꯏꯗ, ꯀꯨꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯗꯨ ꯁꯦꯝꯈ꯭ꯔꯤ꯫ ꯉꯥꯛ ꯂꯩꯔꯒ ꯃꯆꯜꯅ ꯏꯟꯁꯥꯡꯗꯨ ꯊꯣꯡꯂꯤ꯫ ꯑꯗꯨꯒ ꯇꯣꯟꯖꯥꯎꯅ ꯉꯥ ꯈꯔ ꯂꯧꯊꯣꯛꯍꯧꯕꯗꯨ ꯏꯟꯁꯥꯡ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯌꯥꯏꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯇꯥꯊꯣꯠꯇꯨ ꯉꯁꯤꯗꯤ ꯁꯅꯥꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯁꯅꯥꯔꯩꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯏꯆꯦ, ꯀꯩ ꯋꯥꯅꯣ ꯍꯥꯏꯅꯤ ꯍꯥꯏꯗꯨꯕꯣ? ꯍꯦꯔꯥ, ꯑꯇꯩ ꯋꯥ ꯅꯠꯇꯦꯗ꯫ ꯅꯆꯥꯅꯨꯄꯤꯅ ꯋꯥꯔꯤ ꯂꯤꯗꯕ꯭ꯔꯣ ꯅꯪꯕꯨ? ꯅꯍꯥꯟ ꯑꯩꯈꯣꯏꯗ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗ ꯁꯅꯥꯔꯩꯒ ꯂꯝꯕꯤꯗ ꯍꯦꯛ ꯊꯦꯡꯅꯔꯨꯔ ꯃꯥꯜꯂꯦ꯫ ꯏꯌꯥꯗꯨꯁꯨ ꯃꯅꯥ ꯈꯔ ꯇꯥꯊꯤꯕꯅꯤ꯫ ꯑꯗ ꯃꯣꯏꯗꯤ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯤ ꯋꯥ ꯁꯦꯡꯗꯣꯛꯀꯦꯅ ꯂꯥꯛꯂꯤꯕꯅꯦ ꯑꯩꯒꯤꯁꯤ꯫ ꯍꯩꯃꯥ, ꯏꯆꯦ ꯍꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯥꯂꯥꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ꯫ ꯃꯊꯟꯇ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯤꯕꯅꯤ꯫ ꯍꯩꯃꯥ, ꯃꯥꯁꯨ ꯁꯥꯎꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯁꯤ ꯁꯤꯒꯤ ꯈꯛ ꯅꯠꯇꯦ꯫ ꯋꯥ ꯑꯃꯒ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯏꯌꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯅꯣꯏꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ? ꯏꯆꯦ, ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯍꯣꯔꯦꯟ ꯃꯄꯥ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯋꯥ ꯑꯃꯨꯛꯇ ꯈꯟꯅꯈꯤꯒꯦ, ꯑꯗꯨꯒ ꯃꯔꯣꯜꯗꯣ ꯏꯆꯦꯗ ꯍꯥꯏꯔꯛꯂꯒꯦ꯫ ꯈꯪꯗꯦ, ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯄꯤꯗ ꯂꯥꯛꯇ ꯌꯥꯔꯣꯏ꯫ ꯏꯌꯥꯗꯨꯁꯨ ꯃꯅꯥ ꯇꯥꯊꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯆꯥꯅꯨꯄꯤꯁꯨ ꯁꯨꯕ ꯀꯜꯂꯤꯗꯣ꯫ ꯃꯣꯏ ꯑꯅꯤ ꯄꯥꯔꯒ ꯁꯨꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ꯫ ꯃꯅꯥ ꯇꯥꯊꯤꯕꯒꯤ ꯍꯧꯅꯕꯤ ꯈꯔꯗꯤ ꯂꯥꯎꯅꯔꯅꯤ꯫ ꯏꯆꯦ, ꯃꯗꯨꯒꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯃꯗꯨ ꯈꯟꯕꯗ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯅꯤ꯫ ꯍꯣꯏꯁꯦ, ꯐꯖꯅ ꯈꯟꯅꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯅꯧꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯐꯤ ꯁꯥꯔꯤ꯫ ꯋꯥꯔꯤꯁꯤ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯏꯆꯦ ꯇꯥꯊꯣꯠꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯕꯅꯤ꯫
ꯑꯩꯅ ꯍꯣꯏ ꯍꯦꯛ ꯍꯥꯏꯗꯣꯛꯄꯁꯨ ꯉꯝꯗꯕꯒꯤ ꯃꯄꯥꯒ ꯇꯥꯟꯅꯔꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯪꯅ ꯋꯥꯖꯕꯗꯣ ꯃꯗꯨꯗꯤ ꯀꯣꯛꯂꯅꯤꯗꯅ꯫ ꯃꯅꯥ ꯇꯥꯊꯤꯔꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯕꯗꯤ ꯌꯥꯔꯦ꯫ ꯏꯆꯥꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦꯅꯦ꯫ ꯑꯗꯣ ꯅꯆꯥꯗꯨꯁꯨ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯂꯤꯔꯒ ꯍꯧꯗꯣꯛꯂꯝꯃꯨ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯦꯅ ꯁꯤꯜꯂꯒ ꯃꯥꯅ ꯑꯃꯨꯛ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯗꯤ ꯏꯆꯥꯁꯦ ꯑꯗꯨꯃꯛ ꯂꯩꯖꯁꯅꯨ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤ ꯋꯥꯗꯨꯕꯣ? ꯑꯁꯨꯛ ꯇꯥꯡꯅ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂ ꯂꯣꯏꯔꯦ꯫ ꯌꯥꯕꯨ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯐꯩꯅꯦ꯫ ꯑꯗꯣ ꯏꯇꯩꯃꯗꯁꯨ ꯄꯥꯎꯁꯦ ꯍꯥꯏꯈ꯭ꯔꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ, ꯆꯥꯎꯅ ꯍꯣꯡꯗꯧꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯍꯌꯦꯡ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ꯫ ꯅꯆꯥꯗ ꯅꯪꯅ ꯐꯅꯕ ꯈꯔ ꯍꯥꯏꯌꯨ꯫ ꯃꯃꯥꯗꯣ ꯁꯅꯥꯔꯩꯒꯤ ꯅꯥꯛꯇ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯕꯦꯝꯃꯥ, ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯅꯪ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯤꯜꯂꯤꯕꯁꯤ ꯏꯆꯥꯒꯤ ꯐꯅꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯐꯝꯂꯒ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯅ? ꯑꯩꯁꯦ ꯇꯥꯕ ꯈꯔ ꯋꯥꯏ ꯍꯥꯏꯔꯗꯤ ꯑꯩ ꯇꯥꯅꯕ ꯋꯥꯗꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯌꯦꯡꯉꯣꯏ, ꯅꯪꯕꯨꯅꯦ ꯏꯃꯥꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯦ, ꯅꯨꯄꯥꯁꯨ ꯂꯩꯔꯦ꯫ ꯁꯅꯥꯔꯩ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ, ꯀꯥꯏꯗꯩ ꯅꯨꯄꯥ? ꯃꯃꯤꯡꯅ ꯀꯩ ꯀꯧꯕ? ꯏꯃꯥꯗꯤ ꯀꯃꯥꯏ ꯊꯦꯡꯅꯩꯕ? ꯑꯇꯩ ꯅꯠꯇꯦ, ꯅꯪꯅ ꯅꯣꯡꯃ ꯂꯝꯕꯤꯗ ꯊꯦꯡꯅꯩ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯅꯅꯦ ꯇꯥꯊꯣꯠ ꯍꯣꯏꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏ꯫ ꯌꯥꯝꯁꯨ ꯐꯩ, ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤꯁꯨ ꯍꯥꯏ꯫ ꯑꯗꯨꯅ ꯃꯗꯨꯗ ꯊꯥꯖꯔꯒꯦ ꯈꯜꯂꯦ ꯏꯃꯥꯁꯨ꯫ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩꯗꯤ ꯈꯔ ꯃꯐꯩꯗꯣ, ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯀꯥꯟꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪ ꯌꯥꯗꯦ ꯍꯥꯏꯔꯅꯨꯀꯣ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕꯗꯣ ꯁꯅꯥꯔꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯌꯥꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕꯤꯔꯤ꯫ ꯍꯩ ꯁꯅꯥꯔꯩ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯣ꯫ ꯑꯩꯁꯤ ꯂꯧꯕꯨꯛꯇꯁꯨ ꯀꯨꯝꯗꯧꯕꯅꯤ꯫ ꯆꯥꯛꯇꯣ ꯂꯣꯏꯗ꯭ꯔꯤꯕꯣ? ꯃꯄꯥꯟꯗ ꯃꯕꯨꯡꯅ ꯃꯅꯝꯃ ꯀꯧꯔꯤꯗꯨ ꯃꯆꯜꯅ ꯇꯥꯔꯗꯨꯅ ꯃꯥ ꯑꯣꯏꯅ ꯊꯣꯛꯂꯛꯏ꯫ ꯇꯥꯆꯧꯕꯨ ꯉꯥꯎꯕ꯭ꯔꯣ? ꯇꯥꯁꯨ ꯇꯥꯔꯣꯏꯗꯕꯗ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯧꯔꯗꯤ ꯏꯅꯝꯃꯗꯨ ꯀꯩꯁꯨ ꯊꯣꯛꯂꯛꯑꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯨꯡ ꯆꯪꯂꯒ ꯌꯦꯡꯂꯨꯕ ꯌꯥꯗ꯭ꯔꯣ? ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯔꯤꯅꯤꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯪꯂꯒ ꯑꯣꯏꯅ ꯍꯪꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝ ꯆꯥꯛꯈꯨꯝꯗꯅ ꯁꯅꯥꯔꯩꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯊꯤꯕꯤꯔꯤ꯫ ꯇꯣꯟꯖꯥꯎꯁꯨ ꯃꯇꯥꯡ ꯆꯥꯅ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯆꯥꯛꯇꯤ ꯂꯣꯏꯔꯝꯂꯦꯗꯅ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯊꯣꯛꯂꯒ ꯉꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯀꯔꯤ ꯏꯟꯁꯥꯡꯅ ꯊꯣꯡꯂꯤꯗꯨꯕꯣ? ꯀꯔꯤꯅꯣ, ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯁꯤꯡꯊꯥꯅꯗꯕꯗꯨ ꯇꯧꯔꯛꯀꯅꯨ꯫ ꯁꯤꯡꯖꯨꯁꯨ ꯌꯥꯎꯏꯕ? ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯗ꯫ ꯆꯥꯛ ꯑꯗꯨ ꯌꯥꯝ ꯍꯥꯞꯄꯨ꯫ ꯀꯔꯤ? ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯗꯨꯝꯕꯗꯣ ꯍꯥꯏꯅꯕꯒꯤꯔꯣ ꯑꯩꯕꯨ ꯂꯧꯕꯤꯔꯤꯁꯦ? ꯍꯧꯖꯤꯛꯃꯛ ꯑꯩ ꯃꯩꯄꯥꯝꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯒ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯇꯣꯟꯖꯥꯎꯗꯤ ꯁꯅꯥꯔꯩꯅ ꯀꯞꯄꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯝꯃꯤ꯫ ꯃꯆꯜ ꯅꯨꯄꯤꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯪꯉꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯄꯥꯎ ꯇꯝꯃꯤ꯫ ꯃꯆꯜꯗꯨꯗꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦ꯫ ꯉꯥꯛ ꯂꯩꯔꯒ ꯃꯕꯨꯡ ꯃꯅꯝꯃ ꯑꯅꯤꯗꯨꯗ ꯋꯥ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯀꯞꯂꯝꯕꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯑꯩꯕꯨ ꯅꯈꯣꯏ ꯑꯅꯤꯁꯦ ꯁꯨꯝ ꯁꯦꯟꯅꯔꯒ ꯂꯩꯈꯣ ꯍꯥꯏꯔꯤꯔꯣꯕ? ꯃꯤꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯗꯤ ꯑꯩꯗꯤ ꯇꯥꯕ ꯉꯝꯂꯣꯏꯀꯣ꯫ ꯕꯦꯝꯃꯥ, ꯀꯩꯅꯣ ꯅꯪꯅ ꯑꯗꯥꯏꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯏꯅꯝꯃꯒ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯈꯔ ꯈꯠꯅ ꯈꯔ ꯁꯥꯎꯅ ꯇꯧꯗꯨꯅ ꯇꯣꯟꯖꯥꯎꯒ ꯁꯅꯥꯔꯩꯒꯗꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯜꯈꯩꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯑꯋꯥ ꯄꯣꯊꯥꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯈꯩꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗꯨ ꯎꯔꯒ ꯋꯥꯔꯤꯅꯔꯝꯃꯤ꯫